Leibaklei, Anisuba Saruk. Leibaklei aduga machinda nungaitana sonjai. Idi ikaihe. Haujiki nupana hairamido. Hairaga Leibaklei, jairibudu loishinba loiduna, boradu makha tana haurami. Somdana Ningthoujam, magi cha hijilakba phiroldu, magi romal amana, taithok tuna, machinda kari karino khara sonduna, thoibagi mayum tamna laklami. Nupi ni kaina, mama ithak thakladana. Lawai nupi da nupi maladana. Haina, thoibagi yum yaurami. Thoibasu, mapalda thoklakpaga, Ningthoujamna changlakpaga mapa chanaduna, thoibana harauna. Sardi karamna. Kanagi sarnoda. Aigi ming kaukhiba ya male. Karigi kaudoino. Adude aigi ming do dum kauro. Aingonda masaksu khangnaba mina sar kaubase. Ayam hainade. Hoi, kaujararoi. Atai lairi. Karigi ngasi office da laktribano. Oh, aise thengasu thengna lake dawani. Aduda imana naba sungphat phattabasida aisu khongse thangdokpa ngamdraba. Ningthoujam, thoibagi mama naraga leire haibaduda nungaitana thoibada yenglaktuna, magi pocketagi purse adu lokthokduna, lupa 500 chapi khara puthorai, aduga thoibada pi. Se, lawshilo. Yamde yamdre. Ima koina naba yade. Thoiba, Ningthoujamna pirakliba senphamdu yamale haiduna, Ningthoujamda ikaina hairi. Kaino, asuk yamba senpham side. Ai senpham ase lawshinjaba ngamjaroi. Yare hinangsu. Aina piri basel se yamde shiro nang na haise. Adugi nate he. Adudi sel se lawshilo. Ima se aigi su imani. Haiduna, Ningthoujamna senpham madu thoibagi makhutta pirami. Thoibasu, Ningthoujamgi chakriduda yararoi khanna senpham adu lawshilami. Aduga amuk Ningthoujamda ikaini yenglaktuna. Ai kari haigadabano khangdre. Yarese, ai su ngasigidi chatnaba tawrage. Nang ngasi laktabaduda kaidoraba chano na hangbala ini. Oh, adugibu phone da ko phaunaraga loiredubu. Matam amuk manghale. Aina tawrise sarse. Yari ko, lepo yari. Aina phone da sanababudi direct unaraga khangbana faina lakbani. Oh, ai hayengdagidi laanida. Hairaga thoiba, Ningthoujamgi phuritta kainoma haijinbagi chubadu uraklami. Aduga Ningthoujamgi manakta changshinduna. Phuritchidi kaidoraba. Ningthoujam, thoibana phurichigi matangda haudorakpaduda khanghaude. Ningthoujam ngaihakki mamangda maithong maka lamna leirambadu, thoibana phuritki wapalakpaduda maithong adu phat olaktuna. Ngasaigi Leibaklei thaudoksingdu amamamda oina ningsinglai. Aduga thoibada hairi. Noige sida hotel ama phamidana. Aduga doraba. Aduda aina cha thakena changubada. Aduda hotel phamba yawbi nupidu. Aduna cha sabuduna hijilai ni. Aishu sauni mankhidana kai no khara hairamabani. Nangdi kai haina hairamiba. Khangde aishu. Nupi nena mami ithak thadana. Mi angang du nungairamaroi ne. Karige. Mana thabak tawbada section jadraga. Nupa uba yadabi hik maladana. Nangsu madumakde hainuda. Mi yam ingtapjabani. Soibasibu kanana tamba ngamgine. Mana nangonda tawgyawna tawba soiramoi. Leibaklei do ai masak muna khangi. Madi laikai stigi leisabi singa sumana dabani. Nate, nangna mayam kan khalisibu, nangi sibu mangonda kari khalinoba. Adumaina di khando Ningthau. Madi aigi ichalgumbani. Nangna magi wari khangdabagini. Nangsu magi wari khangakanda khangkani. Yar, ai kaim khangjaningdre. Namitchisu thengjile. Adudi ai amuk hanaba tawrage. Ado, hayengde office da lauko. Imadu hendi henjilaklaga hairo. Hoi. Ai soibok tindoke. Yar. Ima su masangamde haido. Imagi manakta leibiroro. Ai adum thokrage. Hoi. Adude lehore ko. Hoi. Hairaga Ningthoujam thokirami. Somdane ibohalga sanareigana macha Ningthoujambu haujik phauba halaktre haina mabuk ningwana machabu ngairami. Ningthoujam call tawba su paikhatlamde. Ningthoujamna phone paikhatlaktabaduda sanareti leibam chabam ama khanglamde. Karamnadi khangani. Nahankaidi matam chana halaktana mamana halaktriba haina call tawbada hekta paikhalakbani. Aduga ngasina call tawbada paikhalaktabaduda sanareina wajabani. Asumna makhoi anina thongalda cheptha machabu halakpra haini yenglammi. Tanjaduda Helena su thoglaktuna mamada hairi. Ima, kaino ngasai dagi pabong kay imagana
ꯊꯣꯡꯒꯥꯜꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯥꯃꯣꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯔꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯉꯤꯁꯦ? ꯏꯁ, ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯗꯅ꯫ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯨꯏꯁꯟ ꯊꯦꯡꯉꯦ, ꯄꯩꯁꯥ ꯈꯔ ꯄꯤꯌꯣ ꯍꯥꯏꯕ ꯅꯣꯏꯅ ꯇꯥꯗ꯭ꯔꯒ? ꯑꯗꯨꯗ ꯅꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯖꯥꯠꯅꯣꯅ ꯍꯪꯕꯤꯔꯒ? ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯗꯣ ꯏꯕꯣꯍꯜ ꯋꯥ ꯃꯈꯥ ꯇꯥꯅꯔꯛꯂꯅꯤ ꯃꯇꯥꯒꯨꯝ ꯃꯃꯥ ꯃꯆꯥꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯌꯥꯔꯦ, ꯅꯆꯥ ꯇꯨꯏꯁꯟ ꯊꯦꯡꯉꯦ ꯍꯥꯏꯁꯦ ꯃꯥꯅ ꯄꯤꯌꯣ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯕꯤꯔꯨꯔꯣ꯫ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯏꯕꯣꯍꯜꯅ ꯃꯆꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯆꯥ ꯂꯥꯛꯑꯦꯍꯦ꯫ ꯅꯤꯡꯊꯧꯕ ꯃꯁꯥꯗ ꯏꯋꯥ ꯋꯥꯅ ꯏꯆꯣꯛ ꯆꯣꯛꯊꯅ ꯎꯔꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯊꯦꯡꯉꯤꯁꯤꯕꯣ? ꯅꯤꯡꯊꯧꯕ ꯃꯈꯣꯜꯗꯨ ꯏꯁꯤꯁꯤꯅ ꯈꯨꯝꯃꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯑꯋꯥꯔꯁ ꯂꯣꯏꯔꯒ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯆꯠꯂꯨꯕ, ꯑꯗꯨꯒꯤꯅꯤ꯫ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯏ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯄꯣꯊꯥꯖꯔꯨꯔꯣ, ꯏꯃꯥꯁꯨ ꯀꯣꯐꯤ ꯁꯦꯝꯃꯒ ꯄꯨꯕꯤꯔꯛꯑꯒꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯗꯕ ꯃꯈꯩ ꯅꯤꯡꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅ ꯃꯥꯒꯤ ꯋꯥ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯗ ꯆꯪꯈꯤꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯩ꯫ ꯃꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯍꯦꯂꯦꯅꯥ ꯃꯃꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯗꯣꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯕꯨ ꯊꯦꯡꯉꯦꯗ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯏ ꯍꯣꯔꯤ ꯑꯣꯏꯕꯅꯦ꯫ ꯁꯦꯁꯦ, ꯏꯃꯥ ꯄꯤꯔꯒꯦ, ꯑꯗꯣ ꯁꯦꯜ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ꯫ ꯑꯇꯩ ꯂꯥꯡꯐꯥꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦ? ꯑꯗꯨꯅꯤ, ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯆꯠꯀꯗꯕꯅꯤ꯫ ꯍꯣꯏꯕ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ꯫ ꯍꯥꯏꯔꯒ ꯃꯃꯥꯗꯒꯤ ꯁꯦꯜꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥꯁꯨ ꯆꯠꯈꯤ꯫ ꯏꯕꯣꯍꯜꯅ ꯁꯅꯥꯔꯩꯗ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯤ ꯑꯃ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯗꯣꯔꯤ꯫ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯅ ꯑꯊꯦꯡꯕꯗ ꯒꯥꯔꯤ ꯃꯆꯥꯗ ꯃꯊꯟꯇ ꯊꯥꯗꯣꯛꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯃꯤ ꯇꯨꯏꯁꯟ ꯆꯠꯆꯕꯅꯤ ꯀꯩꯅꯣ, ꯑꯇꯩ ꯑꯇꯩ ꯂꯥꯡꯐꯥꯡ ꯇꯧꯗꯨꯅ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯃꯥ, ꯅꯪꯁꯤꯗꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯗꯦꯍꯦ꯫ ꯃꯆꯥ ꯑꯃ ꯐꯕ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯃꯃꯥꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯆꯨꯝꯂꯤꯕꯅꯣ? ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯋꯥꯗꯨꯗꯤ ꯏꯆꯥꯁꯦ ꯑꯩꯅ ꯃꯥꯡꯍꯜꯂꯤꯁꯤꯅꯤꯅꯦ꯫ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯑꯉꯥꯡꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯤꯈꯩ ꯌꯥꯗꯨꯅ ꯅꯪꯅ ꯑꯉꯥꯡꯁꯤꯕꯨ ꯃꯅꯤꯡ ꯇꯝꯍꯟꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯏꯆꯥꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒ ꯋꯥꯗꯣꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ, ꯋꯥꯍꯧꯒꯗꯣꯔꯤꯕꯅꯤꯅꯦꯍꯦ꯫ ꯌꯥꯔꯦꯗ, ꯑꯩ ꯀꯩꯝ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯚꯥꯞ ꯃꯦꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯩꯁꯨ ꯃꯥꯒꯤ ꯀꯣꯐꯤ ꯑꯃꯨꯛꯇ ꯁꯦꯝꯕꯤꯔꯨꯈꯤꯒꯦ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯥꯏꯔꯒ ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯁꯨ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏ ꯅꯤꯡꯊꯧꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯆꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛꯂꯛꯄ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯁꯨ ꯉꯪꯂꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯏꯊꯛ ꯏꯔꯩꯗ ꯏꯔꯥꯛꯅꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕꯗ ꯅꯨꯡꯁꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯤꯗ꯫ ꯊꯣꯏ ꯃꯃꯥꯒꯤ ꯂꯛꯅꯕꯩ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯊꯣꯏ ꯏꯀꯥꯏꯅ, ꯏꯃꯥ, ꯀꯔꯤꯕꯨꯅꯣ? ꯉꯁꯤꯗꯤ ꯏꯆꯥꯅꯒ ꯆꯥꯛ ꯊꯣꯡꯕꯗ ꯏꯁꯩꯒ ꯁꯛꯇꯅ ꯅꯨꯡꯁꯤꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣꯕ? ꯃꯤ ꯑꯗꯨꯗꯤ ꯆꯨꯝꯅ ꯏꯁꯩ ꯁꯛꯆꯔꯒ? ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯇꯦꯟꯅ ꯄꯥꯜꯍꯜꯂꯤꯕ ꯃꯤꯁꯛꯇꯣ ꯍꯥꯏꯔꯣ꯫ ꯏꯃꯥꯁꯤꯗꯤ ꯋꯥꯈꯜꯒꯗꯤ ꯐꯩꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ, ꯏꯃꯥ ꯗꯨꯀꯥꯟ ꯐꯥꯎꯕ ꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯥꯏꯔꯒ ꯊꯣꯏꯁꯨ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯥꯒꯤ ꯕꯦꯗꯔꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯏꯆꯥꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ? ꯅꯤꯡꯊꯧꯕ ꯃꯄꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯇꯨꯅ ꯍꯪꯂꯛꯄꯗꯨꯗ
Ningthoujam masadu lengam sangamdana haugalakduna khumai. Baba, kaisu tawdeda. Ngasise kokshi inung nungaitaba. Oh, ngasai nangbu phal kaya yengamage. Yamna yengdeda khara khakni. Tanjaduda sanaraisu machagi coffee purai aduga machagi nakalda lairiba tableduda thammi. Aduga masu nakanda lairiba chairduda phamthaduna ibolda haifet yengakduna machada wa hauda wa haina ingi tawraklami. Ibohalsu magi nupigi michigi ingit adu khangladuna masu macha nupada tapna hairi. Ningthouba. Ningthoubasu mapana mangonda kainoma khangningna kaurakpaduda masu nakandagi coffee du lauduna mapada khumai. Baba, kay haige. Hairaga Ningthoujam coffee do amuk anirak jingduna thai. Aduga coffee do makhut aduna paiduna hairi. Baba, aingonda kaino mahining mamalida. Machagi waduda sanari ibohal yengnarami aduga ibohal makha tari. Adaigi nateda. Nahan noi maga aiganasu haudokpudi haudokre. Aduba haujiksu ichada haidaba yadaba mikup haibadu oirakle. Ningthoujam mapagi wadu karino haina yamna lumdana khalami. Adubu magi wakhalnadi lama phangamdi aduga ingangakna kaiwana babo. Adai kari sunateda. Icha si haujikti pakhang jangjang lauba haibadu oirabani. Adu ta sunattana. Nahai nasingsu mapalda leiduna. Aphaba wakhal khanba ngamba misak haibaduda nattana. Haujikti ipagi company shida nangsu join tawshinduna. Ipagi mahut shinduna company dugi boss haibadu oirabani. Maduda pabung na ingonda haininglibase karino pabung ay gyan tadre. Sanare ibohal na haiba nangdringaida maana hana haihorage matagom machada khangai hairi. Sinide ibungo. Nangsi haujikti matik jari nabi thijinba yari sini noi pabung na hairibasi. Kaino bo. Noi pabung engineer gi machanapi laisna haibado. Hayeng Chennai dagi thunglagani hai. Aduga hangchitche noi ani una handuna wari watai sanahan chena hairaiba. Maduda ikhoisu hoi haidokre. Ningthoujam mamagi wadu tabada yamna masada comfortable oiba haibadu oiramde. Mamayado nakalomdo onthokduna mamana hairiba wadu taningde matagum tawi. Maduda ibohalna amuk makha samdarai. Nangna suhena khangiduni. Aigi tawanglenga aiga kayam naknaba mino haibadu. Nangna ikhoigi apambagi mayukta leiroi haiba ipa khang. Aduna ikhoina wafam adu yakhibani. Ado ichana kari hairiba. Ningthoujam mapada ningzing mangjing tawna. Babo, ai khankhige. Sidabu kari khangadoribano. Hoi babo, ai babung hoina haibado ai yarage. Ado maga iga hana masak khangnakige. Machagi wadu tabada mama mapa ani do harauna. Hoi. Aduginine. Hangjiche nakhoi ni saka unaduna khangnau haisi. Ipa pele. Ichagi wa haisha tabada. Phare dudi nangsu ngahak patharu. Namana chak thongjarasani. Aiso itaw wanglen ga wari imda sanarukige ko. Hoi babo. Hairaga ibohal harau thoki. Sanarai so haugalakduna. Adudi ima su chak thongnaba tawrukige ko. Nangbu coffee sibu thakpa loirabro. Hoi ma. Adudi ima pukhrage ko. Hoi. Ngahak leiradi nachanupi lai horido amuk halaklani. Hairaga sanarai so kichalomda changkhirami. Ningthoujam mama mapana hek thokibaga magi makokta arumba polum ama thangthakibagumna sorama sangnu honthajarami. Aduga mathanta machinda tumina sonjai. Korino khangdiba. Nupi thiba da hairi leiba. Kongna kok chikpasida. Tanjaduda karomdagino khangdana ngasai gi hotel gi thodok sing duna amuk mathanta choiro lonjai. Madugi nupida ai yam kaida magido thoi makki budi tawbudi natebo aina sukyamna nupiduda sauning lisibu kariginoba thoibana marolama somde imaga babongana nupida lining oibaga aina sauningdana ne lining bachakidana ne ngasi somdana Leibaklei hotel gi enjang thongna ngasai gi Ningthoujam mangonda nganglamba singdu ningsing mathanta ikai jaba nungaitaba kaya na big thalami. Aduga mathanta wahang kaya so hangjai. Kaino madugi nupado mafam sida laktoi mandreda. Magi ngasai gi kondu ka hairuradi. Aibu ngasai gi dubu mangonda kayam soikragene. Khangdreda. Aina khara khudi thigan baga aise khudi haiba laina soidana naramganiba.
ꯑꯩꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯣꯏꯗꯅ ꯈꯨꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯤꯔꯤꯁꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯗꯨꯗ ꯃꯤ ꯑꯃ ꯁꯥꯍꯨꯝ ꯀꯟꯅ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯑꯀꯟꯕ ꯁꯥꯐꯨꯒ ꯌꯥꯎꯅ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯂꯩꯕꯥꯛꯂꯩ ꯃꯁꯥꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯥꯛꯄ ꯃꯁꯥꯗꯨ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯕꯥꯛꯂꯩ ꯂꯥꯛꯄꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯐꯠ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯄ ꯂꯩꯕꯥꯛꯂꯩꯒꯤ ꯍꯩꯅꯗꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯥꯛꯄ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯈꯨꯝꯗꯨꯅ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛꯂꯩ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯅꯁꯥꯗꯨ ꯅꯤꯛꯏꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯅꯪꯅ ꯃꯤ ꯍꯥꯏꯕꯗꯨꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕ? ꯑꯩꯗꯤ ꯃꯤꯅꯤꯀꯣ, ꯑꯗꯨꯁꯨ ꯄꯥꯈꯪ ꯆꯪꯖꯪ ꯂꯥꯎꯔꯤꯕ꯫ ꯂꯥꯛꯄꯅ ꯌꯨ ꯉꯥꯎꯕ ꯃꯈꯩ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯂꯩꯕꯥꯛꯂꯩꯗꯤ ꯇꯥꯅꯤꯡꯗꯕ ꯍꯩꯅꯗꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯛꯄ, ꯊꯦꯡꯉꯤꯅꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯂꯥꯛꯄꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯂꯩꯊꯣꯛꯑꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯂꯩꯕꯥꯛꯂꯩ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ, ꯉꯁꯤꯒꯤꯗꯤ ꯅꯣꯏꯗ ꯂꯥꯛꯄ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯕꯥꯛꯂꯩ ꯂꯥꯛꯄꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯎꯠꯂꯗꯨꯅ ꯇꯥꯕꯗꯃꯛ ꯇꯥꯏ꯫ ꯂꯥꯛꯄꯁꯨ ꯂꯩꯕꯥꯛꯂꯩꯅ ꯈꯨꯝꯃꯔꯣꯏ ꯈꯪꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯔꯒ ꯂꯥꯛꯄ ꯃꯁꯥꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯂꯩꯕꯥꯛꯂꯩꯗ ꯌꯦꯡꯅ ꯌꯦꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯆꯠꯈꯤꯕꯗꯨꯗ ꯂꯩꯕꯥꯛꯂꯩꯗꯤ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯅ ꯁꯣꯔ ꯑꯗꯨ ꯐꯨꯏꯅ ꯍꯣꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯁꯣꯔ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯔꯝꯗꯕꯗꯨ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯊꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯂꯩꯗ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣꯏ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦ, ꯇꯨꯝꯅꯕ ꯇꯧ꯫ ꯃꯥꯃ ꯍꯣꯇꯦꯜꯒꯤ ꯊꯣꯡꯒꯁꯤ ꯂꯣꯟꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯃꯥꯃ꯫ ꯇꯨꯝꯃꯨ ꯇꯨꯝꯃꯨ꯫ ꯍꯥꯏꯔꯒ ꯇꯣꯂꯦꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯣꯏ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯏꯅ ꯉꯁꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯁꯤꯟꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩꯒ ꯊꯥꯗꯨꯅ ꯆꯥꯛꯀ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯃꯃꯥꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯒꯤ ꯃꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯕꯣ? ꯊꯣꯏꯁꯨ ꯃꯃꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯊꯣꯏꯁꯨ ꯃꯃꯥꯗ ꯏꯀꯥꯏꯕꯣꯏ ꯊꯀꯠꯄꯣꯏ ꯃꯃꯥꯗ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ? ꯃꯪ ꯅꯠꯇꯤꯌꯦ, ꯇꯥꯏꯕꯪꯅꯤ꯫ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯗꯕꯗꯧꯅ ꯅꯆꯥꯁꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯃꯩꯇꯩ ꯅꯨꯄꯤ꯫ ꯏꯃꯥꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯊꯣꯡꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯁꯦ ꯊꯣꯡꯉꯒ ꯏꯃꯥ ꯄꯤꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯦꯝꯃ ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯗ ꯃꯤꯀꯨꯞ ꯈꯔ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ಮಿꯠಯೆꯡꯗꯨꯗ ꯊꯣꯏꯁꯨ ꯌꯦꯡꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯒꯨꯝꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯌꯦꯡꯉꯤꯕꯅꯤ ꯏꯆꯥꯁꯤ ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯗꯣꯏꯅꯤ ꯈꯟꯕꯗ ꯏꯃꯥꯅ ꯏꯆꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯕꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯌꯥꯋꯣꯡ ꯏꯜꯂꯒ ꯂꯩꯍꯟꯁꯤꯔꯥ? ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯝꯃ ꯈꯪꯅꯣꯛ ꯅꯣꯛꯇꯨꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯥꯅ ꯌꯥꯋꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯅꯠꯇꯦꯅꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯏꯃꯥ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯥꯏꯔꯒ ꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯧꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯉꯝꯗꯕꯅꯣ? ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯒꯅ ꯉꯁꯤꯗꯤ ꯑꯣꯐꯤꯁꯇꯨ ꯆꯠꯂꯨꯔꯅꯨꯗꯅ꯫ ꯅꯤꯡꯊꯧꯕ ꯃꯤꯔꯔ ꯃꯃꯥꯡꯗ ꯂꯦꯞꯅ ꯂꯦꯞꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯁꯦꯝꯅ ꯁꯦꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯌꯥꯅꯤ, ꯑꯩ ꯑꯣꯐꯤꯁ ꯆꯠꯇꯕ ꯌꯥꯔꯣꯏ, ꯏꯁꯥꯁꯨ ꯀꯌꯥ ꯉꯝꯗꯕ ꯅꯠꯇꯦ, ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯔꯦꯟ ꯅꯪꯅ ꯂꯟꯆꯇ ꯆꯥꯅꯕ ꯇꯤꯐꯤꯟꯗ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯔꯒꯦ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩ ꯆꯥꯅꯤꯡꯉꯒ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯑꯗꯨꯝ ꯆꯥꯔꯒꯦ꯫
ꯍꯥꯏꯔꯒ ꯅꯤꯡꯊꯧꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯆꯥꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯕ ꯃꯈꯩ ꯆꯠꯈꯤꯕꯗꯨꯗ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯤ꯫ ꯊꯦꯡꯅꯒ ꯃꯊꯟꯇ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯂꯥꯏ ꯇꯤꯟꯒꯗ ꯑꯣꯛꯅꯔꯤꯕ ꯖꯥꯠꯂꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯑꯩ ꯊꯦꯡꯉꯦ꯫ ꯁꯅꯥꯔꯩ ꯁꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗꯨꯗ ꯃꯆꯥ ꯍꯦꯂꯦꯅꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯁꯨꯛꯊꯗꯨꯅ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯆꯥ ꯍꯦꯂꯦꯅꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕ ꯑꯣꯐꯤꯁ ꯃꯐꯝ ꯌꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯁꯨ ꯉꯟꯅ ꯂꯥꯛꯇꯨꯅ ꯒꯦꯠꯀꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯕ ꯃꯁꯥꯗ ꯏꯁꯨꯛ ꯁꯨꯛꯊꯅ ꯂꯥꯛꯂꯝꯕꯗꯨ ꯊꯣꯏꯕ ꯎꯕꯗꯒꯤ ꯅꯤꯡꯊꯧꯕ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯗꯨꯅ ꯃꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯒꯔꯥꯖ ꯃꯅꯥꯛꯇ ꯊꯝꯂꯝꯂꯒ ꯊꯣꯏꯕꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯣꯐꯤꯁꯇꯨꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯍꯟꯗꯛꯇꯤ ꯉꯟꯅ ꯉꯟꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯣꯐꯤꯁ ꯉꯟꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯁꯤ ꯑꯣꯐꯤꯁꯇꯨꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯗꯤ ꯈꯪꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯕ ꯂꯥꯛꯑꯦ ꯇꯥꯕꯗ ꯃꯈꯣꯏꯅ ꯂꯥꯛꯄꯗꯒꯤ ꯀꯦꯔꯛꯄ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯔꯤꯇꯁ ꯇꯧꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯄꯥꯎꯗꯔ ꯈꯔ ꯅꯞꯁꯤꯟꯗꯨꯅ ꯃꯆꯤꯜꯒꯤ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯑꯗꯨ ꯆꯝꯗꯩ ꯍꯥꯏꯗꯨꯅ ꯈꯔ ꯈꯖꯤꯛ ꯇꯩꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯝ ꯃꯅꯥꯁꯤꯡꯗꯨ ꯃꯄꯣꯞ ꯀꯥꯏꯔꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯐꯖꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯅꯤꯡꯊꯧꯕꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯤꯅ ꯃꯈꯣꯏꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯅ ꯆꯠꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯀꯦꯗꯅ ꯅꯥꯟꯗꯅ ꯇꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯈꯟꯕꯗ ꯃꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯕ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯑꯦꯌꯔꯄꯣꯔꯠꯇ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯦꯌꯔꯄꯣꯔꯠꯇꯨꯗ ꯏꯕꯣꯍꯜ ꯁꯅꯥꯔꯩꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅ ꯁꯥꯅꯅ ꯂꯩꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯅꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯗꯨ ꯎꯕꯗ ꯁꯅꯥꯔꯩꯗꯤ ꯂꯩꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯒꯨꯟ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯏ꯫ ꯁꯛꯆꯨꯗ ꯁꯑꯣꯡ ꯁꯥꯗꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯁꯨꯅ ꯌꯥꯎꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯈꯣꯡꯀꯥꯞ ꯑꯗꯨ ꯑꯃ ꯑꯅꯤ ꯊꯨꯖꯤꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥꯡꯂꯦꯟꯅ ꯅꯪꯕꯨ ꯇꯞꯅ ꯂꯥꯛꯎꯅꯦ꯫ ꯄꯥꯕꯨꯡ ꯅꯣꯏ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤꯗ ꯇꯨ ꯌꯦꯡꯉꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡꯁꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕ ꯑꯩꯒꯤ ꯏꯇꯥꯎ ꯑꯆꯧꯕ ꯀꯝꯄꯅꯤꯒꯤ ꯃꯄꯨꯅꯦ ꯍꯥꯏꯕꯗꯣ꯫ ꯈꯪꯉꯤ ꯈꯪꯉꯤ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯏꯕꯣꯍꯜ ꯁꯅꯥꯔꯩꯗ ꯈꯨꯔꯨꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯑꯦꯛꯇꯤꯡ ꯍꯥꯏꯔꯦꯗꯅ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯆꯥꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯦꯗꯅ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤꯀꯣ꯫ ꯂꯩꯁꯅꯥꯁꯨ ꯁꯅꯥꯔꯩꯅ ꯑꯁꯦꯡꯀꯤꯒ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗ ꯃꯥꯏꯒꯤ ꯅꯥꯀꯟꯅ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯥꯄꯗ ꯌꯦꯞꯁꯤꯟꯗꯨꯅ ꯏꯀꯥꯏꯕ ꯈꯪꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯟꯅ ꯌꯨꯝ ꯍꯥꯟꯅ ꯌꯧꯈꯤꯁꯤ ꯑꯗꯨꯒ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯁꯨ ꯀꯨꯞꯅ ꯁꯥꯟꯅꯅꯕ꯫ ꯁꯅꯥꯔꯩꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯕ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯔꯛ ꯊꯛꯂꯛꯇꯕꯅ ꯃꯥꯗꯤ ꯃꯁꯥꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯊꯟꯇ ꯍꯣꯇꯦꯜꯗ ꯆꯪꯗꯨꯅ ꯆꯥꯕ ꯇꯟꯕ ꯅꯤꯡꯊꯧꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯕꯨ ꯀꯧꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯊꯦꯜꯁꯨ ꯐꯪꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯃꯤꯟꯅꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ナꯟꯅ ꯂꯩ꯫ ꯇꯣꯉꯥꯟꯅ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯦꯁꯁꯨ ꯌꯥꯎꯔꯤ꯫ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅ ꯁꯥꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯀꯩꯒꯤꯅꯣꯕ ꯆꯥꯛꯀ ꯆꯥꯗꯅ ꯂꯥꯛꯏꯗꯨꯕꯣ? ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯛꯎ ꯌꯥꯗ꯭ꯔꯕ? ꯊꯣꯏꯕ ꯈꯪꯗꯦ ꯅꯍꯥꯟꯈꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯛꯁꯨ ꯑꯗꯨꯝ ꯆꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯁꯥꯁꯤ ꯀꯔꯤꯃꯇ ꯆꯥꯛꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ꯫ ꯍꯧꯖꯤꯛꯇ ꯀꯣꯛꯁꯦ ꯉꯥꯎꯔꯛꯑꯀꯥꯟꯗꯅꯤ ꯑꯩꯅ ꯆꯥꯛ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯅꯪ ꯀꯧꯊꯣꯛꯑꯒ ꯍꯣꯇꯦꯜꯁꯤꯗ ꯂꯥꯛꯏꯁꯤꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯅ ꯀꯔꯥꯏꯗꯒꯤꯅꯣ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯣ ꯉꯔꯥꯡ ꯂꯩꯕꯥꯛꯂꯩꯒꯤ ꯍꯣꯇꯦꯜꯗ ꯇꯧꯅꯔꯤꯗꯣ ꯀꯃꯥꯏꯅꯅꯣꯕ? ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯕ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ ꯑꯩꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯁꯣꯅꯣ ꯆꯨꯕ ꯃꯥꯜꯂꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯃꯤꯠ ꯌꯥꯝ ꯊꯛꯏ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯃꯉꯣꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗ ꯍꯣꯇꯦꯜꯗꯒꯤ ꯑꯍꯟꯗꯨꯁꯨ ꯑꯩꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ
ꯃꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯅꯪꯅ ꯉꯥꯡꯍꯟꯕꯅꯤꯅꯦ꯫ ꯑꯩꯅ ꯀꯃꯥꯏꯅ? ꯃꯥꯅ ꯃꯃꯤꯠ ꯊꯛꯆꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯧꯕ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯃꯅꯦ ꯇꯧꯔꯤꯁꯤꯅ ꯍꯣꯇꯦꯜ ꯐꯝꯅ ꯐꯝꯅ ꯑꯃꯨꯛ ꯂꯣꯟꯅ ꯂꯣꯟꯅ ꯌꯨꯁꯨ ꯌꯣꯜꯂꯦ ꯍꯥꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯟꯗ꯭ꯔꯁꯨ ꯃꯥꯒꯤ ꯃꯆꯥꯒꯤ ꯈꯖꯤꯛꯇ ꯈꯟꯕꯗꯤ ꯌꯥꯏꯗꯅ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯥꯛꯄ ꯍꯥꯏꯕ ꯑꯉꯥꯡꯅ ꯑꯍꯜ ꯁꯥꯕ ꯒꯨꯟꯗꯥ ꯁꯥꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯁꯛꯇꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯅꯁꯨ ꯌꯥꯔꯣꯏꯗꯕꯗ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯂꯩꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯕ ꯍꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯗ ꯊꯥꯖꯅꯤꯡꯉꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯪꯊꯣꯛꯂꯛꯇꯨꯅ, ꯀꯩꯕ? ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯕ? ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯩꯅ ꯍꯥꯏꯔꯤ ꯂꯩꯕꯥꯛꯂꯩꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯅꯤ꯫ ꯉꯟꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯦꯛꯁꯤꯗꯦꯟꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯃꯃꯥ ꯃꯄꯥ ꯂꯥꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ, ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯎꯅ ꯆꯥꯕ ꯂꯧꯁꯤꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕꯗ ꯊꯝꯈꯤ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯗ ꯁꯦꯜ ꯁꯤꯡꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯗꯞꯀꯁꯨ ꯇꯧꯔꯤ ꯍꯥꯏ꯫ ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯗꯣ ꯅꯪꯅ ꯂꯩꯕꯥꯛꯂꯩꯗ ꯂꯥꯟꯅ ꯈꯜꯂꯤꯗꯣ ꯑꯗꯨ ꯊꯨꯅ ꯍꯟꯗꯣꯛꯎꯀꯣ꯫ ꯑꯗꯨ ꯁꯔꯨꯛ ꯀꯥꯟꯅꯗꯦ꯫ ꯑꯣꯐꯤꯁ ꯑꯋꯥꯔꯁꯦ ꯂꯣꯏꯔꯒ ꯂꯩꯕꯥꯛꯂꯩꯒꯤ ꯍꯣꯇꯦꯜꯗ ꯆꯪꯉꯨꯁꯤ꯫ ꯑꯩ ꯅꯣꯏ ꯑꯅꯤ ꯈꯪꯅꯍꯟꯒꯦ꯫ ꯑꯩꯒ? ꯅꯪꯒ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯇꯜꯂꯤꯀꯣ꯫ ꯃꯁꯛꯇꯣ ꯎꯕꯒ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯅꯤꯕ꯫ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ? ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯣ, ꯅꯪꯅ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯑꯣꯐꯤꯁꯁꯤꯗ ꯌꯥꯎꯕꯤ, ꯃꯃꯥꯏꯒ ꯁꯤꯠ ꯅꯥꯟꯕꯤ, ꯃꯇꯝꯒꯤ ꯐꯦꯁꯟ ꯌꯥꯎꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯕ? ꯊꯣꯏꯕ, ꯅꯪꯅ ꯉꯥꯡꯕꯁꯤꯃ꯫ ꯉꯥꯡꯕ ꯅꯠꯇꯦ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯑꯩ ꯄꯥꯎ ꯇꯥꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯕꯣꯁꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯔꯦꯁꯄꯦꯛ ꯂꯩꯇꯕ ꯃꯥꯟꯈꯤꯅꯦꯅ꯫ ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗꯦ ꯕꯣꯁ ꯀꯥꯏꯅ꯫ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯍꯣꯞ ꯆꯥꯅꯕꯅꯤꯀꯣ꯫ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔ ꯊꯣꯏꯁꯨ ꯌꯥꯎꯔꯤꯅꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯕ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯀꯣ, ꯅꯪ ꯃꯉꯥꯏꯔꯦ ꯈꯪꯉꯤꯁꯤ꯫ ꯅꯪ ꯃꯣꯏꯅꯒ ꯇꯥꯈ꯭ꯔꯗꯤ ꯅꯁꯝ ꯑꯃꯅꯤ ꯍꯧꯖꯔꯤꯗꯣ ꯐꯣꯏꯖꯈꯤꯁꯅꯤ꯫ ꯀꯔꯤꯒꯤ ꯐꯣꯏꯗꯣꯏꯕ? ꯍꯣꯏ ꯌꯥꯔꯁꯤ, ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯆꯠꯂꯁꯤ꯫ ꯑꯗꯨꯅꯦꯕ, ꯁꯨꯃꯥꯏꯅ ꯍꯥꯏꯅꯕꯗ ꯇꯥꯟꯅꯁꯦꯕ꯫ ꯌꯥꯔꯦ ꯂꯥꯎ꯫ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯣꯏꯔꯥꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯕ, ꯊꯣꯏꯕ ꯂꯩꯕꯥꯛꯂꯩꯒꯤ ꯍꯣꯇꯦꯜ ꯍꯦꯛ ꯌꯧꯕꯒ ꯍꯣꯇꯦꯜꯗꯨꯗ ꯃꯤ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯦꯞꯊꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯕ ꯃꯇꯨ ꯁꯣꯟꯕ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯏꯕ, ꯅꯤꯡꯊꯧꯕꯁꯨ ꯀꯩꯗꯧꯅꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯃꯤꯌꯥꯝ ꯑꯗꯨ ꯌꯦꯡꯅ ꯇꯞꯅ ꯍꯣꯇꯦꯜ ꯃꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯂꯩꯕꯥꯛꯂꯩ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅꯗꯤ ꯀꯞꯄ ꯉꯝꯖꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯃꯥꯏꯗꯨ ꯊꯥꯡꯒꯠꯄ ꯉꯝꯗ ꯋꯥꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕ, ꯅꯤꯡꯊꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯩꯕꯥꯛꯂꯩꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, ꯃꯥꯃꯥ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯂꯣꯟ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛꯂꯩ ꯃꯃꯥꯏꯗꯨ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ꯫ ꯎꯔꯦ, ꯅꯤꯡꯊꯧꯕꯅ ꯃꯃꯤꯠ ꯑꯗꯨ ꯇꯔꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯂꯩꯕꯥꯛꯂꯩ ꯉꯁꯥꯏ ꯃꯈꯩ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯊꯥꯡꯒꯠꯂꯝꯗꯕꯤ ꯃꯤꯌꯥꯝꯃꯥꯡꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯗꯨꯅ ꯋꯥꯅ ꯈꯥꯡꯂꯝꯕ ꯄꯤꯔꯥꯡ ꯃꯥꯁꯨ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯧꯕꯒꯤ ꯃꯥꯡꯗ ꯇꯥꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯄꯤꯔꯥꯡ ꯃꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯂꯩꯕꯥꯛꯂꯩꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯏꯀꯥꯏꯕ ꯃꯑꯣꯡ ꯑꯗꯨꯅ ꯅꯤꯡꯊꯧꯕꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯇꯠꯇꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯃꯐꯥꯡ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯕꯥꯛꯂꯩ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯥꯔꯛꯈꯤꯅꯨ, ꯃꯥꯅ ꯈꯪꯍꯟꯅꯤꯡꯗꯕ ꯃꯤꯅ ꯈꯪꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ ꯃꯄꯤꯁꯤꯡꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯅꯤꯡꯊꯧꯕꯗ ꯀꯤꯅꯁꯨ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯂꯦꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯏꯅꯥꯛꯈꯨꯟꯕ, ꯆꯨꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔ ꯉꯥꯏꯕꯤꯈꯣ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯀꯥꯏꯕ ꯋꯥꯐꯝꯅꯣꯅꯦ? ꯃꯤꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕꯗꯤ ꯂꯥꯜꯂꯤꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯏꯄꯥ ꯏꯆꯥꯕꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯀꯔꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕꯒꯦ? ꯊꯣꯏꯕ, ꯃꯥꯃ ꯇꯣꯂꯦꯟꯒꯤ ꯋꯥꯐꯝ ꯈꯔꯗꯨꯗ ꯋꯥꯍꯧꯗꯣꯛꯁꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯧꯕꯁꯨ ꯊꯣꯏꯕꯅ ꯌꯦꯡꯂꯛꯂꯤꯕꯗꯨꯒꯤ ꯑꯔꯊ ꯈꯪꯕ ꯃꯥꯅ ꯃꯥꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯕꯅ ꯍꯥꯏꯔꯛꯏ, ꯏꯌꯥꯝꯕ, ꯃꯣꯏꯅ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯌꯥꯃꯨꯛꯅꯣ? ꯅꯤꯡꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯂꯝꯕꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧꯕꯗ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯂꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯉꯛꯅ
ꯅꯤꯡꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫